Manipur Top Channel dagi video amta update tawjage ngasi nungthul phongmache phong January gi tang 13 da nupi ama gari na thomlambadagi sire wakat mi phamduna warep kya lokhrei National Highway 102 Impal More lambi gi khangabok ta leiba KM Blooming Higher Secondary School mapada lambi gi mataida cycle in satlibi nupi ama gari na thomlambadagi khudak ta laikhidrei gari aduna amambagi khudong chaba lawraga nanthok tuna senkhre ngara nungthul pung manga makhairom taba matamda gari na thomlambadagi laikhidrabi nupi adudi Thobal district ki khangabo awang laikai Bangsibudon laikai digi moirang thim ongbi manjuri sai yengkai gi taret mapuroiba laikhidraba M Ibo pisakni maki masa nupi mari amasu masa nupa ama lehauri thagdo asigi matangda ngasi ayu khangabo awang laikai da leiba BYC ground da miyamgi mifam ma pangthokre amadi khangabo bazar da miyamna wakat mifam phamduna warep kya laukre mifam aduda thagdo asida senari gari amadi miyo edu hayeng phawbgi manungda DC Thobal amadi SP Thobal da puthokpinaba haijaba senari gari amasum mihatpa miyo edu puthoktriba phawba asiba haksang lawdaba amasum SP Thobal Wangjing outpost amadi Thobal PS da matamga chunaba CCTV camera amamam thambinaba haijaba warep sing asi lawki miyamgi mifam aduda khangabok Part 1 GP ki Pradhan N Ongbi Maladevi BYC Khangabok ki President L Surjit Club asigi member sing amasung Khangabok ki tungan ba social worker sichu saruk yakhi loinana BJP Manipur Pradesh ki hanagi Vice President Thokchom Jadumni na awabda saruk yaraduna lupa lising kuntra ge mating su pangki haina poksi asna phungdoragli. Thank you.